Tha asigi taramathoida kuki militant singna subnagi tha nipan khakta ngairiba angang ama yauna mioi taruk fajin khraba matung tamthina hatokpikhibagi pau fangbadagi ngasi Manipur gi tongan mafam kayada khoisaonaraba miyam khongjung jungshinba hourakkhre khwairamban kaithel ahumgi ima singnasu kaithel thingduna khongjung jungshinkhre kaithel asigi ima tarani thoina saba mihut kangbu ama hojik thokleba thodok sing asigi wafam thamnaba CM unaningbagi dabak babubarada leba CM gi bangloda jungshinkhre ngasi kaithel mayaida paumi singa unabada khwairamban ima kaithel coordinating committee gi convener laisham memana phungdorpada hojik aigi emungda thokjing haina leithokpagi matam nate iramdam asi kansi hargadi fam konba dol khaidoktuna leiba matam nate kuki militant singna Fakhiba sing karigi security force singna kanbangam dabano amadi makhoigi oiba aronba agenda asi karino haibadu miyamda mayek sengna khanghalu miyamgi mihut oiduna praja singbu ngak kani haina laukiba wasak adu thabak oina ullau ahal oirabasu khutta khulai paiduna iramdam asi kannaba lanthengna ngamgani hariduna center de samnarasu yai adubu iramdam di kaiba yaroi Manipur karakpada MLA minister su leiroi famsu leiroi habisi kaudo fai haina wafam thamki Adudi ne mayam siam tang ne phajana yang tan nang hata gong chin gi no ba adudi nang na mayam se de sai mai tau che do ai khoi gi phangtau pai bai chai su sing ai gi ni magi ni loin to MLA yang khai tara du di dismiss ai khoi da di kanadraba phawang bu mani phawam di milta achu kana ro chuban da sura ju kai thoro upun gai he na du mawa loktre aduna yang khai sina chap tabi thabak tawra duga ai khoi gi leiba parja gi chai su imai bel luk khodi ma chu ama to ina pulaga magi lumni ai gi lumni ma khoi gi ni na khoi gi ni ai khoi gi ni hai ba lekta ai khoi ai bisiram pam tawga chap chana tawga ngasi isa tarukta thoi ba thogok cha ai imung da thoi haina je pamchup jau de adu jau de hayeng hakit iro sem jau hayeng hakit ibhan jau ra ni adu de khoi tumi lai yabra sei da khoi tupi na tumi lai ba yabra ahal loi de to ge ba yabra patan si ora di ai khoi chap chap be phirep loraga ai khoi chap chana thengna bagi pandam da lai re aduna ai khoi lai ri ba imai bel isa isan loi na luk khuding ma ai gi magi loi to ga state sige ai khoi chap chana prajana lepe MLA yang khai so nang nagi kendra chap chabi nang kendra yang khai le hori cha oi kai no khatani tara khatani kai doctor cha yang khai sigi mi sing chap manaraga chap chabi moi gi su ya go me da tainaro khoi su chap tan painaraga Manipur che athuba matam da kanminara sing ngamoi da bo oraga na tumina yang khai ju handok pi gro akoi loi thengna da horge aduna sukya yaro hi tumi le bang ngamoi da bo le ra ngamboroi haina declare to bio ngamni har gan ngamni iramdam kai ba Manipur kai khara di MLA yang khai ju leiroi pham ju leiroi hai ba che chimpa pu bio